ꯋꯥꯈꯟꯗꯁꯨ ꯈꯜꯂꯦ ꯏꯆꯥꯗꯤ ꯃꯤꯃꯥꯟꯅꯗ꯭ꯔꯁꯨ ꯃꯌꯥꯝꯅ ꯏꯆꯥꯗ ꯄꯤꯉꯥꯏꯗ ꯑꯩꯈꯣꯏꯅ ꯊꯤꯟꯕ ꯈꯣꯠꯄꯗ ꯊꯦꯡꯅꯔꯛꯄꯗꯣ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯊꯃꯣꯏ ꯁꯣꯛꯊꯈꯤꯕꯗꯣ ꯑꯗ ꯁꯤꯡꯅꯕꯕꯨꯗꯤ ꯅꯠꯇꯦꯀꯣ ꯑꯁ ꯄꯥꯡꯒꯜ ꯁꯣꯟꯖꯔꯁꯨ ꯑꯀꯟꯕ ꯃꯥꯒ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯥꯟꯅꯅ ꯇꯧꯔꯛꯄꯁꯦ ꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯗꯤ ꯐꯥꯎꯋꯦꯕ ꯃꯤꯒ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯏꯆꯥꯅꯨꯄꯤ ꯑꯃꯕꯨ ꯀꯃꯥꯏꯅ ꯃꯤꯒ ꯃꯤꯃꯥꯟꯅ ꯍꯟꯒꯗꯒꯦ ꯍꯥꯏꯕꯒꯤ ꯀꯩꯅꯣꯗꯀꯣ ꯃꯣꯏꯅ ꯇꯧꯕꯤꯔꯛꯈꯤꯕ ꯑꯩꯉꯣꯟꯗ ꯃꯇꯦꯡ ꯃꯌꯥꯝ ꯀꯩꯅꯣꯗꯣ ꯈꯜꯂꯨꯔꯒ ꯍꯧꯖꯤꯛ ꯁꯨꯝ ꯄꯨꯛꯅꯤꯡꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯏꯀꯣ ꯑꯗꯨꯅ ꯁꯦꯀꯦꯟꯗꯔꯤꯒꯤ ꯑꯣꯖꯥꯁꯤꯡ ꯂꯩꯔꯤꯕ ꯃꯥꯒꯤ ꯇꯤꯆꯤꯡ ꯁ꯭ꯇꯥꯐ ꯅꯪ ꯇꯤꯆꯤꯡ ꯁ꯭ꯇꯥꯐ ꯃꯌꯥꯝꯗꯨꯕꯨ ꯑꯩꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯁꯤꯅꯀꯣ ꯄꯥꯅ ꯊꯤꯟꯕ ꯈꯣꯠꯄ ꯃꯌꯥꯝꯁꯤꯅ ꯅꯉꯣꯟꯗꯗꯤ ꯅꯨꯡꯉꯥꯏꯇꯦꯗꯅꯀꯣ ꯑꯗꯨ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ ꯆꯥꯁꯦ ꯅꯪ ꯇꯧꯐꯝ ꯊꯣꯛꯄꯗ ꯑꯗꯨꯝ ꯇꯧ ꯍꯥꯏꯅ ꯑꯩꯈꯣꯏꯅꯁꯨ ꯊꯦꯝꯅꯩꯀꯣ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯕꯨꯡꯗꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯤꯗꯅ ꯑꯇꯩꯗꯨꯅ ꯃꯉꯣꯟꯗ ꯌꯦꯡꯉꯛꯏꯁꯦ ꯑꯩꯁꯦ ꯁꯣꯏꯅꯥꯏꯕ ꯀꯩꯅꯣ ꯃꯈꯣꯡꯅ ꯑꯗꯨꯅꯤ ꯍꯥꯏꯕ ꯃꯌꯥꯝꯁꯦ ꯁꯨꯝ ꯃꯥꯅ ꯃꯅꯨꯡꯗ ꯁꯨꯝ ꯈꯟꯖꯕꯗꯣ ꯍꯥꯏꯗꯣꯛꯄꯗꯤ ꯉꯝꯗꯕ ꯑꯗꯨꯁꯨ ꯑꯩꯈꯣꯏꯗ ꯂꯥꯛꯑꯒ ꯁꯨꯝ ꯌꯨꯝꯗ ꯁꯨꯝ ꯂꯤꯔꯒ ꯑꯗꯨ ꯅꯨꯄꯤꯗꯨꯅꯅꯦ ꯑꯩꯉꯣꯟꯗ ꯃꯨꯟꯅ Handak class 12 exam da aigi ichanupi Binila Khumukcham handaksu mamangi class 10 da pass tau jumaina first division da pass tau re aduga magi subject amada computer science da letter sale 91 phangame atai di 71 phangba 65 phangba adu idi 58 phangba mathang ko adu ngasi mayam lakpiduna ichanupi gi haidi pass tawbagi harawa phongdok poina mayam na lakpiduna best media gi kanguna lakpiduna ngasi ichanupi gi interview lobiyose ahamangta da thagat pa phongdok seri aigi icha se 10 loraga ma se 11 gi exam se kadai da tawsige tawda secondary da sum tawrasi adu salaga secondary oja sing unaru matam da ko yam phajana welcome tawbirai aibade tharo moi thokpa sum tawge sum tamanji siga sum my class to mana ngamaga kare ngamdraga na sum ngamdabai honaba haina tawsi jumda di hona halu haibasi madi yam kanna moi oja sing na haire oja mai principal oja indina haire magi su class to bom se ko mayam ga ma ga chat pa khot pa se keno tawdabina mana chat pa da ngai ga daba mafam da jinga ga moina class se sinbi ba haibadi moi gi secondary gi maning londa siri kumdaraga class myam laiba aduga tawradi ma kumdo kumjin da nungai te na ko aduna atopa mathakta class ka je phajana sinbi magi phambam khotpam je phak tharaga moigi met ka piraga phajana phamali am phajana keno tawi aduna ai Jiribam higher secondary gi leiriba oja sing teaching staff non teaching staff loipanam pu thagachari moina tawbirakhiba isa se miga mimana draba isa nupi amabu kamaina miga mimana hangadagi haibagi keno da ko moina tawbirakhiba engonda mateng myam keno da khallurga hujik pukning ga yam nungai bam phawi ko aduna secondary gi oja sing leiriba magi teaching staff nang teaching staff myam du aina hanana thagachari oja ta kuna aina sin nang học myam na imana bi na mo tinga dong pa tiên da topar ogre ko Binila na first division oiba ngam dui mamang da tawamba mayam na ngod ulamba alaidana tawamba mayam du tiên lore matung da 12 thaba swai bo maruk da tawba khena ba khadi leyong da ran khalli ko adu khena ba ai ga chu kakun ha adum hayo nang nang tena kakun ba kakun mayam sina ko pana tin ba khot mayam sina nuni ngonda di nungai to dina ko adu kaimta khallunu chaje nang tawom thokda sum tawai na koi na ju themai ko di magi mabung da di nungai ni dana atai duna wang le ju nei se ai se choinai ko no makong na makoi hai ba myam sum mana manung da sum khanjabdo haidopadi ngamda adusu akhoi la ga sum da sum li ka ba adu nupi duna ne amanda man ya ma duna ne kum
ꯍꯥꯏꯗꯤ ꯃꯉꯣꯟꯗꯗꯤ ꯋꯥꯈꯟꯗꯗꯤ ꯅꯨꯡꯉꯥꯏꯖꯗꯣꯏꯅꯤꯅꯀꯣ ꯃꯉꯣꯟꯗ ꯖꯤꯡꯉꯛꯏꯁꯦ ꯁꯨꯝ ꯆꯨꯝꯅ ꯖꯤꯡꯉꯛꯄꯗꯤ ꯅꯠꯇꯦꯗꯅ Business women oibo ang ꯃꯥꯒꯤꯁꯦ ꯊꯕꯛ ꯇꯧꯅꯤꯡꯗꯦ ꯍꯌꯦꯡ ꯆꯥꯎꯅ ꯀꯔꯕꯥꯔ ꯕꯤꯖꯤꯅꯦꯁ ꯋꯨꯃꯦꯟ ꯑꯣꯏꯒꯦ ꯃꯤꯅ ꯀ꯭ꯔꯦꯗꯤꯠ ꯀꯅꯥ ꯄꯤꯗꯣꯏꯅꯣ ꯅꯨꯡꯉꯥꯏꯕꯗ ꯍꯥꯏꯇꯥꯔꯦ ojasin ticket na kamusti ojasin amadi ai ojas tiki I was Halwa. ꯑꯩꯈꯣꯏꯅ ꯀꯃꯥꯁꯀꯤ ꯃꯥꯏ ꯑꯣꯖꯥ ꯃꯌꯥꯝꯗꯨꯒꯅꯦ ꯃꯥꯏ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯀꯣꯆꯤꯡ ꯇꯧꯔꯤ ꯀ꯭ꯂꯥꯁ ꯇꯧꯔꯤꯁꯦ ꯑꯜꯐꯥ ꯇꯧꯕꯅꯦꯕ ꯏꯝꯐꯥꯜꯗ PhD ꯇꯧꯋꯦꯕ ꯅꯠꯇ꯭ꯔꯥ PhD ꯅꯠꯇ꯭ꯔꯥ ꯃꯥ ꯇꯧꯔꯤꯗ kaiwa ꯄꯦꯠ ꯑꯗꯨꯅ ꯃꯣꯏ onyani Day ma ngasi school chalaudrasu ojajing de WhatsApp ta thabirawana ojajing na thabireba ngasi class ki tawajing ꯑꯣꯖꯥ ꯃꯌꯥꯝꯗꯨꯀꯣ ꯃꯥꯅ ꯋꯥꯆꯦꯞ ꯃꯥꯏ ꯃꯉꯣꯟꯗ ꯃꯥꯏ ꯅꯝꯕꯔ ꯂꯣꯏ ꯂꯩ ꯃꯥꯏ ꯑꯣꯖꯥꯒꯤ ꯑꯣꯖꯥ ꯑꯩ ꯉꯁꯤ ꯁ꯭ꯀꯨꯜ ꯆꯠꯍꯧꯗꯕꯅꯤ ꯁꯤ ꯈꯪꯉꯛꯇ꯭ꯔꯦ ꯁꯤ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯣ ꯋꯥꯆꯦꯞꯇ ꯃꯥ ꯁꯨꯝ ꯊꯥꯔ ꯑꯣꯖꯥꯁꯤꯡꯗꯨꯅ ꯁꯤꯅꯤ ꯊꯦꯡꯉꯤ ꯁꯥꯔ ꯐꯨꯕ ꯈꯪꯗꯦ ꯑꯗꯩꯗꯤ ꯀꯩꯅꯣ ꯈꯪꯗꯦ ꯀꯔꯤꯕ ꯔꯥꯀꯦꯁ ꯈꯪꯗꯦ ꯁꯥꯔꯗꯤ ꯈꯪꯗꯦ ꯃꯣꯏꯅ ꯁꯨꯝ ꯋꯥꯆꯦꯞꯇ ꯊꯥꯔꯒꯦ ꯑꯗꯨꯗꯤ ꯅꯪ ꯁꯤ ꯀꯩꯅꯣ ꯇꯧ ꯈꯣꯠꯂꯣꯅ ꯂꯣꯏꯅ ꯇꯥꯛꯄꯤꯔꯦ ꯌꯥꯝ ꯐꯖꯅ ꯀꯩꯅꯣ ꯇꯧꯋꯤꯗ ꯍꯥꯏꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤ ꯃꯥꯅ ma ka hogdaba matam ꯃꯇꯝꯗ ꯄꯄꯥꯁꯤ ꯃꯥꯁꯦ ꯑꯃꯨꯛ ꯕꯦꯔꯥꯅꯦꯀꯣ san ꯃꯥꯅ chat ꯃꯁꯤ jing ꯈꯪꯍꯧꯗ꯭ꯔꯗꯤꯅꯦ ꯑꯗꯨꯝ ꯃꯥ ꯑꯗꯨ ꯈꯪꯅꯕ ꯍꯣꯠꯅꯕꯗꯅꯦ ꯃꯥ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯇꯧꯕ ꯃꯇꯝꯗ ꯑꯣꯖꯥꯗ ꯍꯪꯕꯁꯦ ꯏꯀꯥꯏꯗꯅ ꯍꯥꯏꯗꯤ ꯑꯣꯖꯥꯗ ꯀꯃꯥꯏꯅ ꯍꯪꯉꯨꯗꯣꯏꯅꯣ ꯍꯥꯏꯅ ꯑꯗꯣ ꯃꯉꯣꯟꯗꯗꯤ ꯑꯗꯨꯒꯤ ꯀꯩꯅꯣꯁꯦ ꯂꯩꯇꯦꯕ ꯃꯥꯁꯦ ꯅꯝꯗꯅ ꯍꯪꯗꯅ ꯈꯣꯠꯇꯅ ꯇꯧꯗꯣꯏꯅꯤ ꯊꯦꯡꯉꯐꯥꯎ ꯄꯨꯡ 10 ꯇꯥꯔꯕ ꯃꯣꯏ ꯑꯗꯨꯝ ꯐꯣꯟ ꯇꯧꯗꯅꯦ ꯑꯃꯁꯤ ꯁꯨꯝ ꯃꯥ ꯇꯧꯔꯛꯀꯅꯤ ꯄꯥꯏꯈꯠꯂꯦ ꯑꯣꯖꯥꯁꯤꯡꯗꯣ aina hairunu haini es ai khangdaba jawre aina thenge mi ojada hangunu hai as hange tumangiroi hang ꯑꯩ ꯍꯧꯖꯤꯛꯅꯦ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯑꯃ ꯂꯩꯌꯦꯕꯀꯣ ꯍꯧꯖꯤꯛ ꯖꯤꯔꯤꯗ ꯑꯩꯒꯨꯝꯕ ꯏꯆꯥꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕ ꯂꯣꯏꯅ ꯂꯣꯠꯁꯤꯜꯂꯒ ꯊꯝꯃꯦꯕ ꯑꯁꯤ ꯊꯝꯕꯤꯒꯅꯣꯕ ꯑꯍꯥꯟꯕꯗ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯊꯝꯕꯤꯒꯅꯣꯕ ꯍꯧꯖꯤꯛ ꯁꯔꯀꯥꯔꯅ ꯃꯣꯏꯁꯦ ꯏꯁꯄꯤꯁꯦꯜ ꯗꯤꯁꯦꯕꯜ ꯀꯩꯅꯣ ꯑꯣꯏꯅ ꯄꯤꯈ꯭ꯔꯕꯅꯦ ꯑꯩꯈꯣꯏ ꯆꯨꯝꯅ ꯑꯩꯈꯣꯏꯒꯤ ꯅꯣꯔꯃꯦꯜ ꯃꯤꯑꯣꯏꯕ ꯑꯃꯗꯒꯤꯅꯦ ꯃꯣꯏꯅ ꯍꯦꯟꯅ ꯑꯩꯈꯣꯏꯗꯒꯤ ꯔꯥꯏꯠ ꯆꯥꯎꯅ ꯂꯩꯈ꯭ꯔꯦꯕ ꯇꯁꯦꯡꯅ ꯁꯨꯝ ꯌꯦꯡꯉꯨꯀꯣ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯃꯣꯏꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ DC ꯑꯣꯏꯕ IAS ꯀꯩꯅꯣ ꯑꯣꯏꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯈ꯭ꯔꯕꯅꯦ ꯑꯗꯨꯝ ꯍꯧꯖꯤꯛ ꯁꯨꯝ ꯅꯦꯠꯇ ꯁꯨꯝ ꯁꯔꯁ ꯇꯧ ꯃꯌꯥꯝ ꯑꯃ ꯊꯣꯛꯈ꯭ꯔꯕꯅꯦ ꯑꯗꯨꯅ ꯃꯣꯏꯒꯤ ꯇꯦꯂꯦꯟꯁꯦ ꯀꯗꯥꯏꯗ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩ ꯏꯆꯥꯅꯨꯄꯤꯁꯤꯅ ꯃꯥ ꯂꯥꯏꯔꯤꯛ ꯈꯔ ꯀꯩꯅꯣ ꯇꯧꯔꯦ ꯂꯥꯏꯔꯤꯛꯇ ꯄꯤꯔꯦ ꯑꯇꯣꯞꯄ ꯂꯥꯏ ꯖꯦꯕ ꯈꯪꯗꯦ ꯏꯁꯩ ꯁꯛꯄ ꯈꯪꯗꯦ ꯃꯌꯥꯝ ꯑꯃ ꯂꯥꯏꯁꯤꯅꯅꯦ ꯇꯣꯉꯥꯟꯅ ꯃꯣꯏꯗ ꯑꯃ ꯄꯤꯊꯣꯔꯛꯑꯕꯅꯦ ꯑꯁꯤꯁꯦ ꯐꯥꯖꯤꯜꯂ ꯊꯝꯕꯤꯒꯅꯣꯕ ꯊꯥꯗꯣꯛꯈꯣ ꯃꯣꯏꯁꯦ ꯊꯥꯗꯣꯛꯑꯒ ꯃꯣꯏꯅ ꯇꯧꯅꯤꯡꯕꯗ ꯇꯧꯖꯁꯅꯣꯕ ꯑꯩ ꯍꯧꯖꯤꯛ ꯏꯆꯥꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯑꯩ ꯀꯔꯤꯝ ꯍꯥꯏꯗ꯭ꯔꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯃꯥꯅ ꯀꯩꯅꯣ ꯇꯧꯕꯗꯣ ꯐꯥꯖꯤꯜꯂꯨꯔꯒ ꯃꯉꯣꯟꯗꯁꯨ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯑꯃ ꯂꯩꯒꯗꯕꯗꯣ ꯑꯗꯨ ꯑꯩꯉꯣꯟꯗꯁꯨ ꯅꯨꯡꯉꯥꯏꯔꯣꯏꯑꯦꯕ ꯂꯥꯁꯇ ꯑꯗꯨꯗꯨꯅ ꯌꯥꯔꯤꯉꯩꯗꯤ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗꯨꯝ ꯐꯥꯖꯤꯜꯂ ꯊꯝꯕꯤꯒꯅꯨ ꯃꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇꯦꯂꯦꯟ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤ ꯑꯗꯨ ꯃꯣꯏꯒꯤꯗꯃꯛꯇꯗꯤ ꯁꯔꯀꯥꯔꯅꯁꯨ ꯆꯥꯎꯅ ꯏꯁꯀꯤꯝ ꯊꯥꯗꯗꯅ ꯂꯥꯏꯔꯤꯛ ꯐꯥꯎ ꯐ꯭ꯔꯤꯗ ꯑꯗꯨ ꯑꯗꯥ ꯃꯌꯥꯝ ꯇꯝꯍꯟꯕꯒꯤ ꯀꯩꯅꯣ ꯐꯦꯁꯤꯂꯤꯇꯤ ꯃꯌꯥꯝ ꯂꯩꯕꯅꯤ ꯍꯧꯖꯤꯛ ICDꯗꯁꯨ ꯁꯨꯝ ꯇꯥꯟꯅꯕꯤꯌꯨ ICDꯗꯁꯨ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝ ꯀꯟꯅ ꯀꯩꯅꯣ ꯇꯧꯔꯛꯏꯁꯦ ꯃꯣꯏꯒꯤꯗꯩ ꯃꯊꯪ ꯇꯧꯔꯒ ꯃꯥꯒꯤ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯆꯠꯂꯁꯨ ꯁ꯭ꯀꯨꯜꯒꯤ ꯍꯦꯜꯄꯔ ꯑꯃ ꯃꯣꯏꯅ ꯁꯨꯝ ꯁꯔꯀꯥꯔꯅ ꯀꯩꯅꯣ ꯇꯧꯗꯣꯏꯅꯤ ꯑꯗꯨꯒꯤ ꯄꯩꯁꯥ ꯃꯣꯏ ꯁꯔꯀꯥꯔꯅ ꯄꯤꯗꯣꯏꯅꯤ ꯏꯁꯀꯤꯝ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯕꯅꯦꯕ ꯑꯗꯨ ꯂꯩ ꯍꯥꯏꯕꯒꯤꯁꯨ ꯋꯥ ꯅꯠꯇꯕꯀோ ꯆꯨꯝꯅ ꯃꯣꯏꯒꯤ ꯃꯁꯥꯒꯤ ꯄꯤꯊꯣꯔꯛꯄ ꯀꯩꯅꯣꯗꯨꯗꯤ ꯃꯥꯡꯍꯟꯒꯨꯝꯁꯦ ꯍꯥꯏꯕ ꯑꯉꯥꯡꯁꯨ ꯃꯥꯡꯍꯜꯂꯣꯏꯁꯦꯕ ꯃꯥ ꯍꯧꯖꯤꯛ ꯌꯦꯡꯉꯨ ꯑꯩ ꯃꯥꯏ ꯍꯥꯛꯇꯛꯇꯩ ꯑꯩ ꯍꯧꯖꯤꯛ ꯃꯌꯥꯝ ꯃꯃꯥꯡꯗ ꯀꯩꯅꯣ ꯇꯧꯅꯤ ꯀꯅꯥꯏ ꯃꯃꯥꯏꯅꯣ ꯑꯩ ꯏꯆꯥꯁꯤꯒꯤ ꯀꯩꯅꯣꯗꯅꯦ ꯑꯩ ꯏꯆꯥ ꯁꯣꯏꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯅꯠꯇ꯭ꯔꯥ ꯁꯤꯒꯤ ꯀꯩꯅꯣꯗꯒꯤꯅꯦꯕ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯩꯅ ꯍꯧꯖꯤꯛ ꯃꯥꯏ ꯄꯥꯛꯅ ꯆꯠ ꯉꯝꯃꯤꯁꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯑꯃ ꯂꯩꯕꯁꯦ ꯁꯤ ꯂꯣꯠꯁꯤꯟꯕꯤꯒꯅꯨ ꯁꯦꯡꯅ ꯊꯥꯡꯉꯩ ꯁꯦꯡꯅ ꯃꯥꯒꯤ ꯀꯩꯅꯣꯝ ꯂꯩꯔꯝꯒꯅꯤ ꯑꯗꯨꯒ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯔꯒ ꯌꯧꯍꯟꯕꯤꯈꯣꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯥꯁꯦ ꯊꯥ 5-6ꯇꯒꯤ ꯑꯩꯈꯣꯏꯅ ꯃꯥꯁꯦ ꯃꯁꯥꯁꯦ ꯀꯩꯅꯣ ꯈꯤꯇꯪ ꯇꯧꯏ ꯈꯣꯠꯂꯦꯅꯅꯦ ꯑꯩꯈꯣꯏꯅ ꯗꯥꯛꯇꯔꯗ ꯌꯥꯝ ꯇꯣꯏꯅ ꯌꯦꯡꯉꯤꯀꯣ ꯌꯥꯝ ꯀꯞꯄ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯡꯗꯥꯡꯁꯦ ꯌꯥꯝ ꯀꯞꯄꯗꯅ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯑꯉꯥꯡꯁꯦ ꯌꯥꯝ ꯀꯞꯄꯤ ꯁꯤꯜꯆꯔꯗ ꯆꯠꯂꯨꯔꯦ ꯁꯤꯜꯆꯔꯗ ꯌꯦꯡꯕ ꯃꯇꯝꯗ ꯅꯣꯏ ꯗꯦꯂꯤꯚꯔꯤ ꯇꯧꯕꯗ ꯁꯣꯏꯕꯅꯤ ꯈꯣꯠꯄꯅꯤꯁꯨ ꯍꯥꯏꯔꯦ ꯑꯗꯒꯤ ꯃꯣꯏꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯍꯤꯗꯥꯛ ꯊꯥꯔꯒ ꯌꯦꯡꯁꯦꯅ ꯑꯗꯨ ꯍꯤꯗꯥꯛꯁꯦ ꯊꯥꯔꯤꯒꯩꯗꯤ ꯁꯨꯝ ꯐꯕ ꯊꯥꯗ꯭ꯔꯒꯅ ꯁꯨꯝ ꯐꯠꯇꯕ ꯑꯗꯩ ꯈꯔꯅꯤ ꯂꯩꯔꯒ ꯃꯥꯒꯤ ꯃꯈꯣꯡꯅ ꯊꯕꯛꯁꯦ ꯂꯣꯏꯅ ꯇꯧꯈꯠꯂꯛꯄ ꯍꯥꯏꯇꯥꯔꯦꯀꯣ
ꯉꯁꯥꯏꯒꯤ ꯄꯣꯠꯇꯕꯨ ꯂꯥꯝꯕꯁꯨ ꯃꯈꯣꯡꯅꯤꯅ ꯇꯥꯞ ꯇꯧꯔ ꯂꯥꯝꯕꯁꯤꯗꯤ ꯑꯩ ꯁꯤ ꯃꯑꯣꯡꯅꯤꯅ ꯍꯥꯏꯅ ꯑꯗꯨꯗꯒꯤ ꯗꯥꯛꯇꯔꯁꯦ ꯁꯨꯝ ꯇꯥꯟꯅꯔꯦ ꯃꯣꯏꯅ ꯗꯥꯛꯇꯔ ꯈꯔ ꯇꯥꯟꯅꯔꯒ ꯐꯤꯖꯤꯑꯣꯊꯦꯔꯥꯄꯤ ꯇꯧꯁꯤ ꯑꯗꯨ ꯇꯧꯁꯤ ꯍꯥꯏꯅ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯨ ꯃꯇꯝꯗꯨꯒ ꯑꯩꯒꯤꯁꯨ ꯂꯥꯏꯕꯛ ꯐꯕ ꯖꯤꯔꯤꯕꯥꯝꯗ ICD ꯂꯥꯛꯄ ꯃꯇꯝ ICDꯅ ꯃꯣꯏꯒꯤ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯁ꯭ꯀꯨꯜ ꯂꯤꯡꯈꯠꯄꯒꯤ ꯀꯩꯅꯣꯁꯦ ꯅꯧꯅ ꯍꯧꯒꯠꯂꯛꯄꯩꯁꯤꯒ ꯑꯩ ꯐꯪꯅꯔꯦ ꯃꯌꯥꯝ ꯑꯃ ꯖꯤꯔꯤꯒꯤ ꯑꯩꯒꯤ ꯏꯆꯥ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯀꯣ ꯃꯣꯏ ꯃꯌꯥꯝꯗꯨꯁꯨ ꯈꯣꯝꯖꯤꯟ ꯈꯣꯠꯆꯟꯅ ꯇꯧꯔꯦ ꯑꯗꯨꯗꯒꯤ ꯃꯣꯏꯅ ꯃꯇꯝꯗꯨꯒ ꯃꯣꯏꯒꯤ ꯏꯝꯐꯥꯜꯒꯤ ꯏꯁꯄꯥꯁꯤꯛ ꯁꯣꯁꯥꯏꯇꯤꯒꯤ ꯀꯩꯅꯣꯁꯦ ꯁꯥꯔꯤꯀꯤꯁꯦ ꯃꯥ ꯂꯥꯛꯑꯦꯕꯀꯣ ꯂꯥꯛꯄꯁꯤꯒ ꯕꯣꯂꯥꯏ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯅ ꯘꯔꯤꯗ ꯃꯥꯒꯤ ꯐꯤꯖꯤꯑꯣꯊꯦꯔꯥꯄꯤ ꯇꯧꯐꯝ ꯁ꯭ꯄꯤꯁ ꯊꯦꯔꯥꯄꯤ ꯇꯧꯐꯝ ꯂꯣꯏ ꯄꯨꯝꯅꯃꯛ ꯂꯩ ꯅꯪ ꯄꯩꯁꯥ ꯇꯤꯡꯒꯗꯧ ꯅꯠꯇꯦ ꯂꯥꯛꯑꯒ ꯅꯣꯏꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯚꯔꯥ ꯑꯃ ꯇꯧꯔꯒ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯔꯒ ꯃꯣꯏꯒꯤꯗ ꯂꯥꯛꯑꯒ ꯇꯧꯕ ꯃꯇꯝꯗ ꯌꯦꯡꯁꯤ ꯑꯗꯨꯒ ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯈꯣꯠꯀꯦꯅꯀꯣ ꯆꯠꯂꯦ ꯊꯥ ꯑꯃꯃꯨꯛ ꯑꯗꯨꯋꯥꯏꯗ ꯂꯩꯔꯦ ꯑꯗꯩ ꯈꯔꯅꯤ ꯂꯩꯔꯒ ꯑꯃꯨꯛ ꯑꯗꯨꯅ ꯀꯩꯅꯣꯗꯅꯤꯀꯣ ꯇꯥꯌꯦꯜꯗ ꯑꯃꯨꯛ ꯈꯔꯅꯤ ꯇꯧꯍꯜꯂꯦ ꯃꯊꯪ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅꯀꯣ ꯍꯧꯖꯤꯛꯁꯦ ꯃꯥꯁꯦ ꯂꯥꯏ ꯇꯤꯟꯁꯨ ꯈꯨꯔꯝꯕ ꯌꯥꯕ ꯈꯨꯔꯝꯃꯤꯀꯣ ꯑꯩꯈꯣꯏꯁꯨ ꯑꯗꯣ ꯑꯩꯈꯣꯏꯅ ꯈꯜꯂꯦ ꯃꯥꯅ ꯁꯨꯝ ꯀꯩꯅꯣ ꯇꯧꯔꯛꯄꯁꯦ ꯂꯥꯏꯔꯤꯛꯀꯤ ꯃꯉꯣꯟꯗ ꯀꯃꯥꯏꯅ ꯀꯩꯅꯣ ꯂꯥꯛꯏꯅꯣ ꯑꯩꯈꯣꯏꯁꯨ ꯑꯗꯨꯒꯤ ꯀꯩꯅꯣꯁꯦ ꯈꯪꯗꯦꯕ ꯁ꯭ꯀꯨꯜ ꯆꯠꯀꯦꯅ ꯁꯨꯝ ꯇꯧꯔꯦ ꯃꯥꯁꯦ ꯈꯔ ꯐꯝꯕ ꯀꯩꯅꯣ ꯇꯧꯔꯛꯄ ꯑꯗꯨ ꯃꯈꯨꯠꯁꯦ ꯐꯪꯁꯟ ꯑꯃꯐꯛ ꯇꯧꯔꯛꯇꯕ ꯍꯥꯏꯇꯥꯔꯦꯀோ ꯑꯗꯩ ꯃꯈꯣꯡꯅ ꯁꯨꯝ ꯂꯥꯝꯃ ꯁꯤꯖꯤꯟꯅꯔꯦ ꯃꯈꯣꯡꯅ ꯄꯥꯏꯗꯅ ꯆꯥꯃꯣꯁ ꯈꯣꯠꯇꯅ ꯆꯥꯛ ꯆꯥꯕ ꯈꯣꯠꯄꯁꯦ ꯁꯨꯝ ꯃꯈꯣꯡ ꯑꯝꯇ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄ ꯍꯥꯏꯅ ꯀꯩꯅꯣ ꯇꯧꯔ ꯗꯥꯛꯇꯔ ꯇꯥꯟꯅꯔꯦ ꯗꯥꯛꯇꯔꯅ ꯁꯤꯗꯤ ꯅꯣꯏ ꯄꯤꯛꯏꯉꯩꯗ ꯐꯤꯖꯤꯑꯣꯊꯦꯔꯥꯄꯤꯁꯦ ꯌꯥꯝ ꯇꯣꯏꯅ ꯇꯧꯔꯤꯉꯩ ꯇꯧꯔꯣ ꯑꯗꯨꯒ ꯃꯥꯅ ꯄꯥꯝꯕ ꯂꯥꯏꯟꯗꯨꯒ ꯃꯥ ꯀꯔꯤ ꯂꯩꯒꯦ ꯀꯩꯅꯣꯝꯗꯤ ꯂꯩꯔꯝꯒꯅꯤ ꯑꯗꯨꯁꯨ ꯌꯦꯡꯉꯨ ꯍꯥꯏꯅ ꯑꯗꯨ ꯈꯔꯅꯤ ꯂꯩꯔꯒ ꯃꯥꯅ ꯁ꯭ꯀꯨꯜ ꯆꯠꯀꯦꯅ ꯁ꯭ꯀꯨꯜꯁꯦ ꯁꯤꯒꯤ ꯄꯥꯕ꯭ꯂꯤꯛ ꯁ꯭ꯀꯨꯜꯁꯦ ꯑꯩꯈꯣꯏꯅ ꯄꯤꯛꯏꯉꯩꯗꯁꯨ ꯇꯝꯃꯝꯕꯅꯤ나 ꯁꯤꯒ ꯁꯨꯝ ꯊꯥꯔꯒꯦꯅ ꯆꯠꯂꯨꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯁ꯭ꯀꯨꯜꯅꯕꯨꯗꯤ ꯐꯖꯅ ꯍꯥꯏꯔꯦ ꯑꯣꯖꯥ ꯃꯇꯝꯗꯨꯒ ꯑꯣꯖꯥ ꯈꯣꯒꯦꯟ ꯂꯩꯔꯝꯃꯤꯀꯣ ꯃꯥꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯣꯏꯔꯤꯉꯩꯗ ꯑꯗꯨ ꯃꯥꯅ ꯐꯖꯅ ꯍꯥꯏꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯈꯨꯗꯣꯡ ꯆꯥꯗꯕ ꯍꯥꯏꯕꯗꯤ ꯑꯉꯥꯡꯁꯦ ꯃꯇꯝꯗꯨꯒꯗꯤ ꯄꯣꯔꯒ ꯊꯤꯟꯕꯒꯤ ꯀꯩꯅꯣꯅꯦꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯒꯥꯔꯤꯗ ꯇꯣꯡ ꯉꯝꯁꯦ ꯃꯇꯝꯗꯨꯒꯗꯤ ꯉꯝꯗꯦꯕ ꯑꯩꯈꯣই ꯄꯣꯔꯒ ꯊꯤꯟꯗꯣꯏꯅꯦꯕ ꯑꯗꯩ ꯄꯝꯃꯒ ꯁꯨꯝ ꯄꯨꯊꯗꯣꯏꯅꯤ ꯑꯗꯣ ꯉꯁꯥꯏꯒꯤ ꯄꯥꯕ꯭ꯂꯤꯛ ꯁ꯭ꯀꯨꯜꯒꯤ ꯂꯝꯕꯤ ꯊꯣꯡꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯁꯤꯔꯤ ꯀꯨꯝꯊꯔꯛꯄ ꯁꯤꯗꯩ ꯆꯠꯂꯁꯨ ꯂꯧꯕꯨꯛ ꯀꯥꯜꯂꯒ ꯆꯠꯄ ꯑꯁꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯑꯃꯨꯛ ꯁ꯭ꯀꯨꯜꯁꯦ ꯔꯥꯃꯥꯟꯖꯤꯠꯇ ꯀꯦꯝꯕ꯭ꯔꯤꯖꯇ ꯍꯥꯟꯅ ꯍꯪꯉꯨꯕꯗ ꯑꯗꯣ ꯑꯩꯅ ꯃꯉꯣꯟꯗ ꯍꯪꯕ ꯃꯇꯝꯗ ꯃꯥꯅ ꯑꯉꯥꯡ ꯃꯌꯥꯝꯁꯤ ꯃꯔꯛꯇ ꯃꯥ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦꯅ ꯍꯥꯏꯔꯛꯄꯗꯣ ꯑꯩ ꯇꯣꯛꯊꯣꯔꯛꯑꯦ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯇꯩ ꯁ꯭ꯀꯨꯜ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯔꯥꯃꯥꯟꯖꯤꯠꯀꯤꯁꯦ ꯁꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯤ ꯂꯝꯕꯤꯗ ꯒꯥꯔꯤ ꯊꯧꯖꯤꯜꯂꯒ ꯑꯩꯅ ꯊꯤꯜꯂꯁꯨ ꯈꯣꯠꯂꯁꯨ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯏꯆꯦ ꯕꯤꯗ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯅ ꯍꯥꯏꯔꯦ ꯊꯥꯔꯛꯑꯣ ꯁꯨꯝ ꯀꯩꯅꯣ ꯇꯧꯖꯅꯤ ꯃꯌꯥꯝꯒ ꯁꯨꯝ ꯀꯩꯅꯣ ꯇꯧꯖꯅꯤꯅ ꯑꯗꯨꯒ ꯊꯥꯔꯦꯀꯣ ꯀ꯭ꯂꯥꯁ 6ꯇ ꯑꯗꯨꯒ ꯊꯥꯔꯦ 6, 7, 8ꯁꯦ ꯑꯥꯗ ꯇꯝꯃꯛꯑꯦꯀꯣ ꯔꯥꯃꯥꯟꯖꯤꯠꯇ ꯑꯗꯨꯗꯒꯤ ꯉꯁꯥꯏ ꯃꯁꯥꯁꯦ ꯀ꯭ꯂꯥꯁ 8 ꯑꯣꯏꯔꯕꯅꯤꯅ ꯃꯦꯆꯤꯌꯣꯔ ꯑꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦꯅꯀꯣ ꯍꯥꯏꯗꯤ ꯑꯉꯥꯡꯁꯦ ꯂꯩꯁꯥꯕꯤ ꯐꯥꯒꯠꯂꯛꯑꯕꯅꯤ나 ꯀꯃꯥꯏꯅ ꯃꯌꯥꯝ ꯀꯩꯅꯣꯗꯨꯒꯤ ꯃꯔꯛꯇ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅ ꯅꯨꯄꯤ ꯉꯥꯛꯇ ꯇꯝꯕ ꯁ꯭ꯀꯨꯜꯁꯤꯒ ꯑꯩꯈꯣꯏ ꯇꯝꯍꯜꯂꯒꯦꯅ ꯀꯁꯇꯨꯕꯥꯁꯤꯒ ꯑꯩ ꯆꯪꯉꯨꯕꯅꯦꯕ ꯀꯁꯇꯨꯕꯥꯁꯤꯒ ꯄꯆꯥꯎꯒꯤ ꯍꯦꯠ ꯃꯥꯁꯇꯔ ꯑꯃ ꯂꯩꯔꯝꯃꯤꯀꯣ ꯑꯗꯨꯏ ꯀꯣꯟꯅ ꯃꯇꯨꯡꯗ ꯀꯩꯅꯣ ꯍꯣꯏ ꯂꯥꯛꯏꯅꯤ ꯑꯣꯖꯥ ꯁꯨꯔꯣꯖꯥ ꯍꯣꯏ ꯂꯥꯛꯏꯅꯤ ꯃꯥꯗꯤ ꯊꯥ ꯑꯃꯅꯤ ꯂꯩꯔꯒ ꯁꯨꯝ ꯔꯤꯇꯥꯌꯔ ꯑꯣꯏꯈ꯭ꯔꯦꯕ ꯑꯦꯗꯃꯤꯁꯟꯕꯨꯗꯤ ꯃꯥꯅ ꯇꯧꯕꯤꯔꯝꯃꯦ ꯑꯗꯨꯒꯤ 19ꯁꯦ ꯀꯁꯇꯨꯕꯥꯗ ꯇꯧꯔꯦ ꯀꯁꯇꯨꯕꯥꯁꯤꯡꯒꯤ ꯏꯆꯦ ꯁꯣꯔꯣꯖꯥ ꯑꯗꯩꯗꯤ ꯏꯆꯦ ꯕꯤꯅꯣꯗꯤꯅꯤ ꯃꯣꯏ ꯃꯌꯥꯝꯅꯁꯨ ꯐꯖꯅ ꯍꯥꯏꯗꯤ ꯃꯥꯁꯦ ꯃꯌꯥꯝꯒ ꯀꯩꯅꯣ ꯇꯧꯗ꯭ꯔꯕꯅꯤꯅ ꯃꯣꯏꯅ ꯃꯉꯣꯟꯗ ꯈꯔ ꯏꯟꯇꯦꯟꯁꯤꯞ ꯄꯤꯗꯅ ꯁꯨꯝ ꯍꯣꯠꯅꯕꯤ ꯂꯣꯏꯅ ꯄꯔꯤꯈꯥ ꯃꯦꯇ꯭ꯔꯤꯛ ꯊꯥꯕ ꯐꯥꯎ ꯃꯣꯏꯅ ꯐꯖꯅ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛꯁꯦ ꯃꯣꯏꯅ ꯅꯣꯠꯁꯦ ꯁꯤꯟꯕꯤꯔꯒ ꯄꯤꯔꯛꯄ ꯈꯪꯗꯦ ꯑꯗꯩꯗꯤ ꯋꯥꯆꯦꯞꯇ ꯀꯥꯞꯄꯒ ꯊꯥꯔꯛꯄ ꯈꯪꯗꯦ ꯃꯣꯏ ꯃꯌꯥꯝ ꯂꯣꯏꯅ ꯇꯧꯕꯤꯔꯛꯑꯦꯕ ꯑꯗꯨꯁꯨ ꯃꯣꯏꯁꯨ ꯑꯣꯖꯥꯁꯤꯡꯁꯤꯁꯨ ꯌꯥꯝ ꯋꯥꯈ꯭ꯔꯦ ꯑꯩ ꯏꯆꯥꯒꯤꯗꯃꯛꯇ ꯀꯁꯇꯨꯕꯥꯒꯤ ꯑꯣꯖꯥꯁꯤꯡꯁꯤꯀꯣ ꯀ꯭ꯂꯥꯁ 10ꯗ ꯐꯥꯔꯁ ꯗꯤꯕꯤꯖꯟ ꯄꯥꯁ ꯇꯧꯕꯗ ꯃꯣꯏꯁꯨ ꯌꯥꯝ ꯍꯔꯥꯎꯔꯤ ꯀ꯭ꯂꯥꯁ 10ꯗꯁꯨ ꯃꯦꯇ꯭ꯔꯤꯛꯇꯁꯨ ꯀꯁꯇꯨꯕꯥꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯏꯅ ꯃꯥꯅ ꯐꯥꯔꯁ ꯗꯤꯕꯤꯖꯟ ꯄꯥꯁ ꯇꯧꯈꯤꯕ ꯍꯥꯏꯗꯤ ꯃꯃꯥꯡꯗ ꯑꯃꯐꯛ ꯇꯧꯔꯛꯇꯦ ꯍꯥꯏꯌꯦꯕ ꯑꯗꯨꯅꯁꯨ ꯃꯣꯏꯅꯁꯨ ꯍꯦꯟꯅ ꯍꯔꯥꯎꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯑꯗꯨꯒꯤ ꯃꯊꯪꯗ ꯁꯦꯀꯦꯟꯗꯔꯤꯗ ꯈꯔ ꯅꯛꯑꯦ ꯁꯤꯅ ꯀꯩꯅꯣ ꯇꯧꯔꯁꯨ ꯁ꯭ꯀꯨꯜꯁꯦ ꯑꯦꯗꯃꯤꯁꯟ ꯇꯧꯔꯒ माना काब मतम सुम थिनबीरगे मसासे नुंगाइत्रगना अइना कोचिंग दी सुम माई ओजा कनोगी इचे बिनोदिनी मचा नुपीदुगा मागा ऑनलाइन दा सुम क्लास सुम तवे अदुमाइ तन थिन ओजा हिंदी ओइना सु बोलाइ नंग अंगांग दु कनो तौदे सुम थारो मसा नुंगाइते हरगना कनो तौरा नु आइना सुम जाम फजना मोइना वेलकम तौबिरे हुजिक सु अदो हुजिक जेंगो क्लास 12 लोरे अमु मखा द कमाइ तौसिगे ना हाइरे अइ कोंगावरे अमु क्लास BA BCom तौंगाइ जेरी कॉलेज दा एडमिशन तौबिरो हाइ अदो होय इसाना तमनिंगबनिना आइसु तमन मताबनि को अदुना आइ ओजा ओकेन दसु हाइफेट वारी लीग्रे ओजा आइ चानु फिसे नोइदा सिनारक्त्रोमनि
ꯃꯈꯥꯁꯦ ꯀꯣꯂꯦꯖꯇ ꯇꯧꯅꯤꯡꯉꯦ ꯍꯥꯏꯌꯦ ꯑꯣꯖꯥꯈꯩꯅꯁꯨ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯨꯝ ꯊꯥꯔꯛꯑꯣ ꯃꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤꯅ ꯍꯥꯏꯔꯛꯏꯀꯣ ꯁꯣꯏꯕꯁꯦ ꯁꯨꯃꯥꯏꯅ ꯀꯣꯟꯅ ꯈꯪꯉꯛꯏꯁꯤꯅꯅꯦ ꯑꯉꯥꯡꯁꯦ ꯃꯥꯁꯦ ꯊꯥ ꯃꯔꯤꯗꯒꯤ ꯃꯥ ꯌꯥꯝ ꯀꯞꯄꯦꯕ ꯅꯨꯡꯗꯥꯡꯗ ꯑꯩꯈꯣꯏ ꯏꯀꯨꯕꯣꯛꯅ ꯍꯥꯏꯕ ꯑꯁ ꯃꯁꯤ ꯅꯨꯄꯤꯁꯦ ꯀꯔꯤꯅꯣ ꯈꯨꯀꯞ ꯂꯥꯀꯞꯁꯦ ꯖꯥꯠꯂꯝꯅꯤ ꯅꯤꯡꯆꯥꯕꯤꯗꯧ ꯀꯞꯄꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯏꯀꯨꯕꯣꯛꯅ ꯍꯦꯛ ꯍꯥꯏ ꯑꯗꯩ ꯃꯥꯗꯤ ꯃꯁꯥꯁꯦ ꯃꯨꯁꯨꯛ ꯃꯨꯏꯌꯦꯕ ꯉꯁꯥꯏ ꯃꯥꯅ ꯐꯣꯔꯁꯦꯞ ꯆꯠꯈꯤꯕꯗꯣ ꯑꯩꯈꯣꯏ ꯁꯤꯄꯤꯅ ꯍꯥꯏ ꯐꯣꯔꯁꯦꯞ ꯆꯠꯈ ꯁꯤꯡꯂꯤꯗꯣ ꯑꯩꯈꯣꯏꯒꯤ ꯐꯪꯁꯟ ꯇꯧ ꯉꯝꯗꯕꯗꯩ ꯏ ꯆꯦꯟꯗꯕꯗꯩ ꯍꯥꯏꯕ ꯑꯗꯒꯤ ꯁꯤꯒꯤ ꯗꯥꯛꯇꯔ ꯁꯨꯕꯥꯁ ꯍꯥꯏꯅ ꯁꯨꯕꯥꯁꯅ ꯎꯅꯕꯅꯦꯕ ꯁꯨꯕꯥꯁꯇ ꯔꯤꯇꯥꯒ ꯁꯨꯕꯥꯁꯀ ꯃꯣꯏꯅꯤ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯩ ꯃꯣꯏ ꯀ꯭ꯋꯥꯇꯔꯗ ꯑꯃꯨꯛ ꯆꯠꯂꯦꯕ ꯑꯗꯨ ꯃꯣꯏꯅ ꯍꯥꯏꯔꯛꯑꯦꯕ ꯍꯤꯗꯥꯛ ꯑꯃ ꯏꯟꯖꯦꯛꯁꯟ ꯑꯃꯈꯛ ꯄꯤꯔꯛꯈꯤꯑꯕ ꯃꯍꯤ ꯏꯟꯖꯦꯛꯁꯟꯗꯤ ꯅꯠꯇꯦ ꯑꯗꯨꯗꯣ ꯑꯩꯈꯣꯏꯗꯤ ꯈꯪꯗꯕꯅꯤ ꯑꯗꯨ ꯄꯤꯊꯛꯑ ꯍꯦꯛ ꯇꯨꯝꯕ ꯄꯤꯊꯛꯇ꯭ꯔꯒꯅ ꯍꯦꯛ ꯇꯨꯝꯗꯕ ꯑꯗꯩ ꯀꯣꯟꯅ ꯑꯩꯈꯣꯏ ꯏꯀꯨꯕꯣꯛ ꯂꯩꯇꯕ ꯃꯅꯨꯡꯗ ꯏꯀꯨꯍꯟ ꯂꯥꯛꯑꯀꯥꯟꯗ ꯏꯁ ꯑꯉꯥꯡ ꯈꯨꯀꯞꯁꯦ ꯑꯩꯈꯣꯏ ꯅꯤꯡꯉꯥꯏ ꯐꯠꯇꯕꯩ ꯈꯨꯀꯞ ꯅꯠꯇꯦ ꯀꯩꯅꯣꯝ ꯇꯧꯏ ꯃꯥꯏ ꯈꯨꯀꯞꯁꯦ ꯍꯥꯏꯅ ꯁꯤꯜꯆꯔꯗ ꯆꯥꯏꯜ ꯏꯁꯄꯦꯂꯤꯁ ꯗꯥꯛꯇꯔ ꯑꯝꯇ ꯌꯦꯡꯉꯣꯏꯅ ꯆꯥꯏꯜ ꯏꯁꯄꯦꯂꯤꯁ ꯗꯥꯛꯇꯔ ꯖꯝꯄꯥꯜ ꯂꯩꯅ ꯑꯃꯈꯛ ꯂꯩ ꯑꯗꯨꯗ ꯌꯦꯡꯉꯨꯕꯅꯦꯕ ꯌꯦꯡꯉꯨꯕꯗꯤ ꯃꯣꯏꯅ ꯍꯦꯛ ꯃꯥꯅ ꯁꯨꯃꯥꯏꯅ ꯍꯦꯛ ꯌꯦꯡꯕꯗ ꯇꯤꯀꯦꯠꯁꯦ ꯀꯛꯑꯦ ꯑꯩꯈꯣꯏ ꯀꯛꯑꯒ ꯑꯩꯈꯣꯏ ꯖꯤꯔꯤꯒꯤꯅꯤ ꯍꯥꯟꯅ ꯌꯦꯡꯕꯤꯌꯨꯅ ꯃꯣꯏ ꯉꯥꯡꯅꯔꯒ ꯑꯩꯈꯣꯏ ꯆꯪꯉꯒ ꯌꯦꯡꯉꯦ ꯃꯥꯅ ꯍꯦꯛ ꯉꯥꯡꯁꯦ ꯄꯥꯏꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯅꯣꯏꯁꯦ ꯈꯨꯜꯂꯛꯇ ꯄꯣꯛꯄ꯭ꯔꯥ ꯍꯣꯁꯄꯤꯇꯥꯜꯗ ꯄꯣꯛꯄ꯭ꯔꯥ ꯍꯪꯉꯦ ꯑꯩꯈꯣꯏꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯣꯛꯄꯅꯦꯅ ꯍꯥꯏꯔꯦ ꯁꯤꯗꯤ ꯑꯉꯥꯡꯁꯦ ꯀꯩꯁꯨ ꯁꯣꯏꯕ ꯅꯠꯇꯦ ꯑꯉꯥꯡꯁꯦ ꯀꯨꯆꯨ ꯃꯨꯕꯁꯨ ꯅꯠꯇꯦ ꯅꯣꯏ ꯗꯤꯂꯤꯚꯔꯤ ꯇꯧꯕ ꯃꯇꯝꯗ ꯐꯣꯔꯁꯦꯞ ꯆꯠꯄꯅꯤ ꯑꯗꯨꯅ ꯃꯥ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯏꯖꯤ ꯆꯦꯛ ꯇꯧ ꯈꯣꯠꯂꯨ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯐꯥꯁꯦꯁꯇꯤ ꯃꯥ ꯄꯤꯔꯒꯦ ꯑꯗꯣ ꯗꯣꯛꯇꯔ ꯑꯃꯈꯛꯇꯤ ꯃꯥ ꯍꯥꯏꯔꯛꯀꯦ ꯅꯣꯏ ꯒꯨꯋꯥꯍꯥꯇꯤꯗ ꯆꯠꯂꯨ ꯗꯥꯎꯟ ꯇꯥꯎꯟꯗ ꯔꯥꯍꯃꯟ ꯂꯩꯅ ꯑꯗꯨꯗ ꯆꯠꯂꯒ ꯃꯥ ꯌꯦꯡꯉꯒ ꯃꯥꯅ ꯍꯥꯏꯔꯛꯄꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯣꯏ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯇꯧꯕꯤꯌꯣꯅ ꯍꯥꯏꯔꯦ ꯑꯩꯈꯣꯏ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯔꯒ ꯒꯨꯋꯥꯍꯥꯇꯤ ꯇꯤꯀꯦꯠ ꯀꯛꯑꯒ ꯌꯦꯡꯕ ꯆꯠꯂꯦ ꯔꯥꯍꯃꯟ ꯃꯩꯇꯩ ꯄꯥꯡꯒꯜꯅꯦ ꯑꯩꯗꯤ ꯑꯍꯥꯟꯕꯗ ꯈꯪꯉꯨꯗꯦꯕ ꯑꯩꯗꯤ ꯑꯍꯥꯟꯕꯗ ꯈꯪꯉꯨꯗ꯭ꯔꯦꯕ ꯑꯩꯅ ꯑꯗꯨ ꯃꯥꯅ ꯃꯩꯇꯩꯔꯣꯟ ꯐꯖꯅ ꯉꯥꯡꯉꯛꯏꯑꯕ ꯑꯗꯨ ꯉꯥꯡꯀꯥꯟꯗꯗꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯪꯉꯣ ꯐꯖꯅ ꯍꯔꯥꯎ ꯇꯧꯔꯛꯏꯑꯕ ꯆꯪꯉꯣ ꯂꯥꯛꯑꯣ ꯑꯉꯥꯡꯗꯣ ꯄꯨꯁꯜꯂꯛꯑꯒ ꯃꯥꯁꯨ ꯖꯝꯕꯥꯅ ꯍꯥꯏꯔꯛꯄꯗꯨ ꯃꯥꯅ ꯃꯥꯁꯨ ꯆꯞ ꯆꯥ ꯍꯥꯏꯔꯛꯑꯦ ꯍꯥꯏꯔꯒ ꯃꯥꯅ ꯍꯥꯏꯔꯦ ꯗꯥꯎ ꯌꯥꯔꯒꯗꯤ ꯅꯣꯔꯃꯦꯜ ꯂꯥꯛꯀꯅꯤ ꯗꯥꯎ ꯌꯥꯗ꯭ꯔꯒꯗꯤ ꯉꯁꯥꯏ ꯃꯥꯏ ꯁꯤꯡꯂꯤ ꯏ ꯑꯁꯤꯕꯗꯨꯅ ꯅꯞꯁꯜ ꯂꯩꯕꯗꯣ ꯀꯩꯒꯨꯝꯕ ꯅꯣꯏꯅ ꯐꯤꯖꯤꯣꯊꯦꯔꯥꯄꯤ ꯇꯧꯕ ꯃꯇꯝꯗ ꯏꯗꯣ ꯀꯦꯟꯈ꯭ꯔꯒꯗꯤ ꯅꯣꯔꯃꯦꯜ ꯂꯥꯛꯀꯅꯤ ꯀꯦꯟꯗ꯭ꯔꯒꯗꯤ ꯉꯁꯥꯏ ꯄꯤꯛꯉꯥꯏꯗ ꯇꯧꯈꯤꯕ ꯄꯣꯠꯅꯤ ꯅꯞꯁꯜ ꯂꯩꯈ꯭ꯔꯒꯗꯤ ꯐꯪꯁꯟ ꯇꯧꯕ ꯉꯝꯃꯔꯣꯏ ꯃꯥꯏ ꯈꯨꯠ ꯔꯣꯝꯗ ꯇꯧꯔꯛꯀꯅꯤ ꯃꯣꯏ ꯑꯗꯨꯝ ꯍꯥꯏꯔꯛꯑꯦꯕ ꯈꯟꯕꯗꯤ ꯑꯩ ꯑꯗꯨꯝ ꯈꯜꯂꯦ ꯃꯥꯗꯤ ꯍꯣꯠꯅꯕ ꯌꯥꯝ ꯀꯜꯂꯦꯕ ꯏꯆꯥꯁꯦ ꯑꯩ ꯏꯆꯥꯅꯦꯅ ꯊꯥꯒꯠꯄꯩꯕ ꯅꯠꯇꯦ ꯃꯥꯅ ꯑꯩꯈꯣꯏꯅ ꯏꯆꯥꯅꯁꯨ ꯑꯩꯈꯣꯏꯅꯁꯨ ꯁꯨꯔꯒ ꯆꯥꯕꯅꯤ ꯌꯥꯝ ꯆꯦꯛꯁꯤꯟꯅꯁꯨ ꯃꯥ ꯌꯦꯡꯁꯤꯟꯕ ꯉꯝꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯔꯒ ꯃꯥ ꯊꯝꯕꯤꯔꯝꯃꯦ ꯁ꯭ꯀꯨꯜ ꯊꯤꯟꯗ꯭ꯔꯁꯨ ꯃꯥꯅ ꯑꯩꯈꯣꯏꯅ ꯍꯜꯂꯛꯄꯁꯤ ꯃꯥꯅ ꯂꯥꯏꯔꯤꯛꯁꯦ ꯐꯃꯨꯡꯗ ꯆꯈꯥꯏ ꯂꯣꯏꯔꯝꯃꯒ ꯂꯥꯏꯔꯤꯛ ꯄꯥꯕ ꯉꯥꯏꯍꯥꯛ ꯁꯪꯉꯒꯅ ꯃꯥꯁꯨ ꯃꯇꯣꯝꯇ ꯂꯩꯕꯅꯤꯅꯀꯣ ꯇꯧꯐꯝ ꯈꯪꯗꯕꯅꯤ나 ꯂꯦꯞꯇꯣꯞ ꯄꯨꯊꯣꯛꯑꯒ ꯑꯃꯨꯛ ꯃꯥ ꯋꯥꯔꯤ ꯑꯃꯨꯛ ꯏꯕ ꯑꯗꯩ ꯋꯥꯔꯤ 이ꯕ ꯂꯦꯞꯄꯒ ꯑꯃꯨꯛ ꯂꯥꯏꯔꯤꯛ ꯑꯃꯨꯛ ꯇꯧꯕꯤ ꯑꯗꯩꯗꯤ ꯈꯪꯗ꯭ꯔꯒꯅ ꯑꯣꯖꯥ ꯑꯇꯩꯗ ꯍꯪꯉꯒ ꯈꯣꯠꯂꯒ ꯇꯧꯕ ꯈꯣꯠꯄꯁꯤ ꯃꯥ ꯃꯁꯥꯅ ꯑꯗꯨꯝ ꯍꯣꯠꯅꯕꯗꯤ ꯀꯜꯂꯦꯕ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯑꯁ ꯏꯆꯥꯊꯣꯏꯕꯤ ꯅꯪ ꯊꯦꯡꯉꯦ ꯅꯪ ꯅꯁꯥꯗꯣ ꯅꯥꯔꯅꯤ ꯇꯨꯝꯃꯗꯤ ꯑꯁ ꯃꯃꯥ ꯅꯪ ꯅꯥꯀꯜꯂꯣꯝꯗ ꯇꯨꯝꯃꯣ ꯌꯥꯔꯦ ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯜꯂꯨꯔ ꯑꯩ ꯏꯁꯥ ꯑꯗꯨꯝ ꯇꯨꯝꯖꯒꯦ ꯀꯥꯏ ꯃꯥ ꯑꯗꯨꯝ ꯄꯥ ꯂꯩꯍꯧꯕ ꯑꯗꯨꯅꯤ ꯃꯥ ꯍꯣꯠꯅꯕꯗꯤ ꯑꯗꯨꯝ ꯀꯜꯂꯦꯕ ꯊꯣꯛꯇꯕ ꯋꯥꯈꯜꯗꯤ ꯅꯨꯡꯉꯥꯏꯇꯕ ꯃꯤꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯑꯗꯨꯝ ꯍꯔꯥꯎ ꯀꯨꯝꯍꯩꯒ ꯍꯜꯂꯛꯄꯗ ꯃꯥꯅ ꯀꯞꯄꯒ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏ ꯃꯃꯥꯡꯗꯗꯤ ꯀꯞꯇꯦ ꯑꯗꯨ ꯀꯩꯒꯤꯅꯣ ꯍꯥꯏ ꯍꯔꯥꯎ ꯀꯨꯝꯍꯩ ꯃꯇꯝ ꯌꯧꯔꯀꯥꯟꯗ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯑꯁꯤꯗ ꯆꯠꯂꯤ ꯑꯗꯨꯗ ꯇꯧꯏ ꯍꯥꯏꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯒ ꯃꯥꯅ ꯀꯞꯄꯒ ꯂꯩꯔꯝꯕꯀꯣ ꯑꯩꯈꯣꯏ ꯃꯃꯥꯡꯗꯁꯨ ꯀꯞꯇ꯭ꯔꯁꯨ ꯑꯗꯨꯁꯨ ꯃꯥꯅ ꯃꯃꯤꯠꯀ ꯄꯣꯝꯃ ꯂꯩꯔꯝꯕꯗꯣ ꯑꯗꯣ ꯃꯉꯣꯟꯗꯗꯤ ꯃꯃꯥꯡꯗꯗꯤ ꯑꯩꯈꯣꯏ ꯀꯞꯇꯦ ꯊꯃꯣꯏꯗꯗꯤ ꯀꯩ ꯍꯥꯏꯅꯤ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯋꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯨꯝ ꯊꯥꯕꯜ ꯆꯣꯡꯕꯗꯣ ꯃꯌꯥꯝ ꯀꯩꯅꯣꯅ ꯑꯩꯈꯣꯏꯅ ꯄꯨꯕꯤꯔꯦꯗꯅ ꯍꯔꯥꯎ ꯀꯨꯝꯍꯩ ꯆꯠꯅꯤꯡꯗꯦꯕ ꯑꯗꯨꯅ ꯆꯠꯁꯨ ꯆꯠꯀꯟꯗꯦꯕ ꯆꯣꯡꯉꯒ ꯃꯥꯁꯨ ꯋꯥꯈꯟꯗꯣꯀꯣ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕ ꯀꯩꯝ ꯍꯥꯏꯗꯦ ꯑꯗꯨꯏꯁꯨ ꯃꯥꯏ ꯋꯥꯈꯟꯗ ꯁꯨꯝ ꯈꯟꯖꯕ ꯍꯥꯏꯗꯣ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯐꯥꯎꯋꯦ ꯃꯃꯥ ꯃꯄꯥꯅꯤ ꯑꯩꯈꯣꯏ ꯐꯥꯎꯋꯦꯕ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯅ ꯈꯪꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯃꯥꯅ ꯀꯩꯅꯣꯒ ꯇꯧꯔꯛꯄꯁꯤ ꯑꯗꯩ ꯂꯩꯀꯥꯏꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩꯁꯨ ꯑꯩꯈꯣꯏꯁꯨ ꯁꯨꯝ ꯈꯪꯗꯦ ꯑꯍꯥꯟꯕꯗꯗꯤ ꯀꯔꯤꯝ ꯈꯜꯂꯨꯗꯦꯕꯀꯣ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯁꯨꯝ ꯍꯧꯖꯤꯛ ꯃꯊꯪ ꯃꯥꯅ ꯃꯌꯥꯝꯕ ꯀꯝꯄꯨꯇꯔ ꯇꯝꯕ ꯃꯇꯝꯗ ꯄꯄꯥ ꯃꯥꯁꯨ ꯆꯠꯀꯅꯤ ꯊꯤꯟꯕꯤꯕꯗ ꯃꯣꯏꯕꯥꯅꯤ ꯊꯤꯟꯕꯤꯌꯣꯅ ꯑꯗꯨꯒ ꯀ꯭ꯂꯥꯁ 8, 9 ꯇꯝꯃꯤꯉꯩꯗ ꯃꯥ ꯀꯝꯄꯨꯇꯔꯒꯤ ꯀꯩꯅꯣꯗꯨ ꯂꯩꯊꯣꯛꯈ꯭ꯔꯦ ꯊꯥ 3ꯀꯤ ꯀꯣꯔꯁ ꯑꯩꯅ ꯇꯥꯏꯅꯕꯗ ꯅꯥꯎꯕꯤꯗ ꯃꯌꯥꯝꯕꯗꯨꯁꯨ ꯑꯩꯅ ꯅꯪꯁꯨ ꯃꯇꯝ ꯂꯩꯉꯩꯗ ꯇꯧ ꯍꯥꯏꯕꯗ ꯃꯥꯁꯨ ꯆꯠꯀꯅꯤ ꯃꯥꯁꯨ ꯇꯧꯗꯣꯏꯅꯤ ꯑꯗꯨ ꯂꯦꯞꯇꯣꯞ ꯂꯩꯔꯒ ꯂꯦꯞꯇꯣꯞꯇꯨꯒ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯅ ꯈꯟꯅ ꯂꯩꯔꯒ ꯃꯥ ꯋꯥꯔꯤ ꯏꯈꯠꯂꯛꯑꯦ ꯍꯥꯏꯗꯤ ꯃꯥꯏ ꯂꯦꯞꯇꯣꯞꯇꯨ ꯑꯗꯨꯝ ꯇꯧꯔꯒ ꯋꯥꯔꯤꯁꯦ ꯏꯔꯛꯑꯦ ꯐꯔꯦ ꯅꯪ ꯇꯧꯒꯗꯕ ꯁꯨꯝ ꯇꯧ ꯀꯩꯁꯨ ꯀꯩꯅꯣꯗꯦ ꯃꯥꯁꯨ ꯌꯨꯝꯗ ꯃꯊꯟꯇ ꯂꯩꯕꯅꯤꯅꯀꯣ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ ꯈꯪꯗ꯭ꯔꯕꯅꯤꯅ ꯃꯥꯁꯨ ꯋꯥꯔꯤ ꯈꯔ ꯏꯔꯣ
mai wari iba lairik paba adaidi magi kari no khangde online da chelaga saba semba saba mayam tawi kari no khangde ma seme jari laini kaino laini adaidi mama ne bijing daga gift pi mana adaidi moti je online sigum ga mana itung ga chele tawraga je tung linge dana adu mama na vida mai gift pi adu oina pi hai kai ko mana tawi adu khangde maung ma to da sa da sai ai ngasi maung hai ngani babai khanga sigai am da phopi ra ma je tung bu do ga ne ma to kom phol le ngani akwai na dai ni ju dukan pham japani ngamdre dana da ma jam tawi rang chun mai ke no du ga puthoro ai na ma dum to sa ani harau ri sini mana smain da tawra pa ko ju wakhan di chai war bo mayam do loi kauk thoi am adai ise ko wakhan da ju khale cha de mi mana dra ju mayam na cha da pingai da koina thin ba ko da theng na rak pa do adu da koina thamoi sok thagi ba do ada singna bo budi na te ko as papanga chunjar ju akan ba ma ga maina akoigi manana tawrok pa je sigi nungai badi phawai ba koina wakhan da ko yam soking oi gi ba angang jing thin ba da khot pa da ko soki ba wakhan ai di yam nungai ta ba theng na ko mayam do adu sai mana smai tar ko ai wakhan di kitang mabang sonjar ju ko thamo de chau tro ko cha je es mapanga sondar su sonda ba mi ga di manana bi to pa ngami ko hai bi wakhan da nungai badi phawai yam haraw yam yai ai nang pa ba nang hona ba do ma do nang ai te jeng to ke to da te tu nang hai ai na jeng na hai ba da ma hai re ba na jeng dang wa re ai na ma ne skun da chat pa ko pa dei ma ju khona ji ma ji college tam bai je mi samgam sa mathau ta re ba tam je ji kano yam phatre da na ko adu nai na miron ga leite nang to ge ra ai bu ai bikom tam da doi nai bikom tau doi nai to dum hai le pare pare do de hai kai em nang pan kai dei no kai oi ni no ha ano bigyan umena oi mong ang mai se abak tong ning de hayeng chao na ka ba business woman oi ge anh của anh mà đi mày làm giết ayam du jet ta ba